ngasi phong ki ba tuan tuan ma manipuri si phong singdigi maroi ba I pausing khonga sarkar na mayam da share to zage ahan ba da maroi ba pawa mo na manipur top signal gi mayam da share to zage jail da thajin khre mamang thagi kun ga taruki numidang pung tar makai rom tarak pada singjamai police station gi kha nong supta supna tagi kilometer ama makai rom damak lapna lairiba kakwa norem lekai da leiba raskainia naurem sei kuntra Mapuroiba en sanajawbagi yumda thokiba nongmai kapagi thodokta miyo ama leikhidabaga loinana kharabona suan kiba thodo adugi matangda police na laukhatpa case ga mari lenina fagatuna makoi custody da thamlakiba miyo taruk jail da thajinkhre ngasi sip judicial magistrate CJM Imphal West na thasigi kungani thoi phawbagi numit taraga mangani gi oina judicial custody da remand laukraba miyo singa dudi kakwa huidrom leikai digi longjam Rakesh Kumar Sainifuga manga amasung ma ki apokpa achau sei humdraga taruk apokpa lekhidraba el iboton longjam sitaranjan sei nifu amasu ma ki apokpa el Lankeshwar Elias Pito sei humdraga humdoi apokpa lekhidraba iboton manau nupa longjam Niranjan sei kuntraga nipan amasu Manoranjan sei kuntraga mangani miyoi taru asibu singjamai police ki mekerigi ngasi court asida judicial custody remand prayer tawraduna puthorokibani masida thawdo asigi matangna lokhatpa case te accused singni haiduna charge tawriba miyoi sing asigi mekerigi police ki judicial custody remand prayer adubo objection tawraduna makoibu case asidagi bail pipinaba court haijaki adumenamak court na assistant public prosecutor M Yamuna amadi accused singi mekeida lebliba council anigi submission sing taraba matungna accused ni haiduna charge tarliba miyoi sing asigi matakta prima facie laire haba wapam phongdok laduna makoibu judicial custody da remand tokibani loinana makoina file torakiba bail application sing adu thasigi kungani thuida khananaba khangan hibaga loinana police ki mekedigisu case diary ga loinana numit asi phawbugi manungda makoigi bail objection report submit tarokna basu khangan khi haba pawmusu phonaki Manipur gi wangbugi oiba paw khara terrorist manga police personnel ani hatkre ningthokaba numita Pakistan gi Balochistan province sathakiba police ki operation amada yamdrabra terrorist manga hatkre agency ki report na hai police ki counter terrorism department CTD na ningthokaba gi anganbada Mastung district operation ama sathaki operation adu intelligence power yumpham oiraga Splincy area da sathakibani CTD kangbu singa terrorist singi lotpham adu koisinduna thamlaga makoida surrender tona bakhanki toigu musum surrender tobigi muhuta terrorist singduna nongmai kablak padegi nakal ani ki marakta khut thonaki operation da hard kraba terrorist sing adu province asigi capital Ketada attack kya sathanaba khujul thorang jalami police na makhoi gi lotpham adudagi yamlaba explosive detonator sing automatic nongmai sing live round sing remote control device sing amasum atai kya phangki amaromda toan toan nongmai gi attack sing the police personnel ani shikre amasum atai ani aso apanang kre heba pawmani atopa pawamana akaknaba phurupta kota pibigi matangna Supreme Court na state singi wakhalon kaukre legislature singna akaknaba phurup amabu khunai amasum mahai masingi lamda sothabagi mingda kota piba ngambra haibigi matangna Supreme Court na ningthokaba numite state singi wakhalon kaukre laibak asigi khwaidigi wangba court asina akaknaba phurup amabu kota pibigi matangda constitution gi 102 suba amendment gi 1 thokpibigi wafam extremist tawgadawri Samagani Suba Constitution Amendment Act 2018 Article 338B National Commission of Backward Class ki structure duties amasum power gi wa amasum 342A Social and Economically Backward Class SEBC amasum SEBC gi list Parliament hongdokpa ngambagi power hapsalibani Constitution gi 102 suba amendment gi 1 thok pibigi wafam asi jas mangana saba constitution bench amagi mamangda pukhaladuna Maratha reservation law amasum state legislature singna khunai amasum mai masingi lamda sothaba phurup amabo sothabagi kota piba ngambra haibatu yengsinba horakhibani Justice Ashok Krishna Lusingba aduga atopa Justice Mari L Nageshwara Rao S Abdul Nazir Hemanta Gupta amasum S Rabindra Battagi Constitution Bench aduna haiki bench asina mathang ningthokaba numitigi case asi hearing hauragani
ꯏꯁꯇꯦꯠꯁꯤꯡꯗꯁꯨ ꯍꯤꯔꯝ ꯑꯁꯤꯗ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯁꯤꯜꯂꯛꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯅꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯃꯌꯥꯝꯗ ꯇꯦꯟꯇꯛꯅ ꯄꯥꯎ ꯁꯦꯌꯔ ꯇꯧꯖꯔꯝꯒꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯁꯨꯞꯅ ꯃꯤꯂꯤꯇꯔꯤ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯃꯈꯥ ꯇꯥꯅ ꯄ꯭ꯔꯣꯇꯦꯁꯇꯔ 3 ꯁꯤꯈ꯭ꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯃꯤꯂꯤꯇꯔꯤꯅ ꯅꯨꯃꯤꯗꯥꯡꯗ ꯃꯤꯌꯥꯝꯒꯤ ꯌꯨꯝꯁꯤꯡꯗ ꯑꯣꯄꯔꯦꯁꯟꯁꯤꯡ ꯆꯠꯊꯔꯛꯈꯤꯕ ꯑꯃꯁꯨꯡ ꯃꯤꯑꯣꯏ ꯀꯌꯥ ꯐꯥꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯀꯟꯕ ꯌꯥꯅꯤꯡꯗꯕꯒꯤ ꯈꯣꯡꯖꯪ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛꯀꯤ ꯁꯦꯟꯃꯤꯠꯂꯣꯟ ꯁꯤꯊꯥꯅꯅꯕ ꯃꯐꯝ ꯄꯨꯝꯅꯃꯛꯇꯒꯤ ꯗꯦꯃꯣꯟꯁꯇ꯭ꯔꯦꯇꯔꯁꯤꯡꯅ ꯍꯣꯠꯅꯔꯛꯈꯤꯕꯗ ꯉꯁꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯃꯤꯂꯤꯇꯔꯤ ꯂꯩꯉꯥꯛ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯄ꯭ꯔꯣꯇꯦꯁꯇꯔ 3 ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯅꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈ꯭ꯔꯦ꯫ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯃꯨꯖꯥꯐꯔꯅꯒꯔꯒꯤ ꯕꯨꯗꯅꯥ ꯇꯥꯎꯟꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯖꯣꯂꯥ ꯈꯨꯟꯗ ꯇꯥꯕꯥꯁꯨꯝ ꯕꯦꯒꯝ ꯀꯧꯕꯤ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ ꯑꯃ ꯉꯔꯥꯡ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯃꯥꯒꯤ ꯃꯄꯥꯝꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯝꯂꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯉꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯉꯣꯟꯗꯒꯤ ꯗꯥꯎꯔꯤ ꯗꯤꯃꯥꯟ ꯇꯧꯏ ꯍꯥꯏꯕꯒꯤꯗꯃꯛ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨ ꯆꯍꯤ ꯑꯃꯔꯣꯝ ꯍꯦꯟꯅ ꯑꯐꯁꯔꯗ ꯂꯨꯍꯣꯡꯂꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯃꯇꯤꯛ ꯆꯥꯕ ꯗꯥꯎꯔꯤ ꯄꯨꯔꯛꯇꯦ ꯍꯥꯏꯕꯒꯤꯗꯃꯛ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯍꯥꯛꯄꯨ ꯑꯣꯠ ꯅꯩꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯍꯥꯏꯈꯤ꯫ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯟꯅ ꯍꯥꯠꯂꯒ ꯀꯣꯟꯅ ꯃꯇꯨꯡꯗ ꯁꯤꯖꯕ ꯃꯥꯟꯅꯅꯕ ꯃꯍꯥꯛꯄꯨ ꯊꯧꯔꯤ ꯌꯥꯟꯁꯤꯟꯕꯅꯤ ꯍꯥꯏꯅ ꯃꯥꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯂꯨꯀꯃꯟꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯄꯨꯂꯤꯁꯇ ꯋꯥꯀꯠ ꯑꯃ ꯊꯥꯡꯒꯠꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯕꯇꯂꯥ ꯍꯥꯎꯁꯏꯟꯀꯥꯎꯟꯇꯔ ꯏꯟꯁꯄꯦꯛꯇꯔ ꯍꯥꯠꯄꯒꯤꯗꯃꯛ ꯑꯔꯤꯁ ꯈꯥꯟ ꯀꯟꯚꯤꯛꯁꯟ ꯄꯤꯈ꯭ꯔꯦ꯫ ꯃꯐꯝ ꯑꯁꯤꯒꯤ ꯀꯣꯔꯠ ꯑꯃꯅ ꯏꯟꯗꯤꯌꯟ ꯃꯨꯖꯥꯍꯤꯗꯤꯟ ꯇꯦꯔꯣꯔꯤꯁ ꯑꯔꯤꯁ ꯈꯥꯟꯕꯨ ꯏꯪ 2009ꯒꯤ ꯕꯇꯂꯥ ꯍꯥꯎꯁꯇ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛꯀꯤ ꯀꯦꯁ ꯑꯗꯨꯗ ꯉꯁꯤ ꯀꯟꯚꯤꯛꯁꯟ ꯄꯤꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯍꯥꯛ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯄꯤꯒꯗꯕ ꯆꯞ ꯆꯥꯕ ꯆꯩꯔꯥꯛ ꯑꯗꯨ ꯃꯊꯪꯒꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯂꯦꯞꯂꯒꯅꯤ꯫ ꯂꯩꯕꯥꯛꯀꯤ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯑꯣꯈꯂꯥ ꯑꯦꯔꯤꯌꯥꯗ ꯂꯣꯠꯇꯨꯅ ꯂꯩꯕ ꯇꯦꯔꯣꯔꯤꯁ ꯈꯨꯠꯄꯨ ꯑꯃꯒ ꯗꯤꯜꯂꯤ ꯄꯨꯂꯤꯁꯀꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯈꯤꯕꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃ ꯁꯤꯈꯤ ꯑꯗꯨꯒ ꯑꯇꯣꯞꯄ 2ꯅ ꯁꯣꯛꯈꯤ꯫ ꯃꯍꯥꯛ ꯑꯁꯤ ꯗꯤꯜꯂꯤ, ꯔꯥꯖꯁꯊꯥꯟ, ꯒꯨꯖꯔꯥꯠ ꯑꯃꯁꯨꯡ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯃꯐꯝ ꯀꯌꯥꯗ ꯏꯪ 2009ꯗ ꯕꯣꯝ ꯃꯊꯪ ꯄꯣꯈꯥꯏꯍꯟꯈꯤꯕ ꯑꯗꯨꯒꯤꯁꯨ ꯃꯥꯁꯇꯔꯃꯥꯏꯟꯗꯅꯤ꯫ ꯕꯇꯂꯥ ꯍꯥꯎꯁ ꯏꯟꯀꯥꯎꯟꯇꯔ ꯑꯗꯨꯗ ꯑꯔꯤꯁ ꯈꯥꯟꯒ ꯂꯣꯏꯅꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕ ꯁꯥꯍꯖꯠ ꯑꯍꯃꯦꯗ ꯀꯧꯕ ꯑꯃꯗꯤ ꯏꯪ 2019ꯗ ꯀꯟꯚꯤꯛꯁꯟ ꯄꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯦ꯫ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯑꯇꯤꯐ ꯑꯃꯤꯟ ꯑꯃꯁꯨꯡ ꯃꯣꯍꯥꯃꯦꯗ ꯁꯖꯤꯇꯇꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯐꯣꯡꯅꯔꯤ ꯑꯃꯁꯨꯡ ꯃꯣꯍꯥꯃꯦꯗ ꯁꯦꯕ ꯀꯧꯕ 3ꯁꯨꯕ ꯑꯃ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯥꯈꯤ꯫ ꯗꯤꯜꯂꯤ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯃꯣꯍꯟ ꯆꯟꯗ ꯁꯔꯃ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯤꯈꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯣꯐꯤꯁꯔ 2 ꯁꯣꯛꯈꯤ꯫ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯑꯖꯝꯒꯔꯗ ꯂꯩꯕ ꯑꯔꯤꯁ ꯈꯥꯟꯕꯨ ꯗꯤꯜꯂꯤ ꯄꯨꯂꯤꯁꯀꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯁꯦꯜꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯏꯪ 2019ꯗ ꯐꯥꯈꯤ ꯍꯥꯏꯕ ꯄꯥꯎ ꯑꯃꯅꯤ꯫ ꯑꯇꯣꯞꯄ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯄꯥꯎ ꯑꯃꯅ ꯅꯣꯡꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯃꯤꯡ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯊꯣꯟꯈ꯭ꯔꯒꯅꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯕꯨ ꯃꯍꯥꯛ ꯃꯁꯥꯒꯤ ꯃꯃꯤꯡꯗ ꯁ꯭ꯇꯦꯗꯤꯌꯝꯁꯤꯡꯒꯤ ꯃꯃꯤꯡ ꯊꯣꯟꯈ꯭ꯔꯕ ꯑꯃꯁꯨꯡ ꯀꯣꯚꯤꯗ-19 ꯚꯥꯏꯔꯁ ꯚꯦꯛꯁꯤꯅꯦꯁꯟ ꯁꯔꯇꯤꯐꯤꯀꯦꯠꯁꯤꯡꯗ ꯃꯍꯥꯛꯀꯤ ꯐꯣꯇꯣꯁꯤꯡ ꯍꯥꯞꯈꯤꯕ ꯃꯁꯥ ꯃꯇꯣꯝꯇꯃꯛ ꯂꯨꯆꯤꯡꯕ ꯑꯣꯏꯅ ꯎꯠꯊꯣꯛꯂꯕ ꯑꯃ ꯑꯣꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯋꯦꯁ ꯕꯦꯡꯒꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯃꯇꯥ ꯕꯦꯅꯔꯖꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯃꯤꯡꯁꯨ ꯃꯍꯥꯛꯀꯤ ꯃꯃꯤꯡꯗ ꯊꯣꯟꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨ ꯀꯨꯏꯗ꯭ꯔꯦ ꯍꯥꯏꯅ ꯉꯁꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯗꯨꯅ ꯁ꯭ꯇꯦꯗꯤꯌꯝ ꯑꯃ ꯃꯥꯒꯤ ꯃꯃꯤꯡꯗ ꯊꯣꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯐꯣꯇꯣꯒ꯭ꯔꯥꯐꯁꯤꯡ ꯀꯣꯚꯤꯗ-19 ꯚꯦꯛꯁꯤꯅꯦꯁꯟ ꯁꯔꯇꯤꯐꯤꯀꯦꯠꯁꯤꯡꯗ ꯍꯥꯞꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯁ꯭ꯄꯦꯁꯇ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯨ ꯁ꯭ꯂꯣꯒꯔꯕꯨ ꯊꯥꯒꯠꯍꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯃꯤꯡꯁꯨ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯊꯣꯜꯂꯒꯅꯤ ꯍꯥꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯨꯃꯦꯟ ꯗꯦꯒꯤꯗꯃꯛ ꯀꯣꯜꯀꯇꯥꯗ ꯃꯤꯌꯥꯝꯒꯤ ꯔꯦꯂꯤ ꯑꯃ ꯂꯨꯆꯤꯡꯈꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯦꯅꯔꯖꯤꯅ ꯃꯊꯧ ꯄꯣꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯐꯣꯡꯅꯈꯤ꯫ ꯊꯦꯡꯛ ꯌꯨ꯫